testing facility late tabgi swab test shilauraga result che tuna mangandaba masigi maramda ekoi yamna waba yamna kininga gi matam ama oigre maramdi ngarang ase quarantine institutional quarantine center da leiramba miwai ahum ase 14 days loibuga Kungi village quarantine center da leiringai da moji result to lapodegi moi se ne positive tare haina paudu phangdegi moi impal da pogre covid care center da mashi karigino haraga thingba aduga mayam lapase ukhul da uji lapase cumulatively 5,000 kumudi yarone ukhul kamjong ashi loinana ani si pulaga adu uji pauda ukhul ki sample collection se 1101 ukhul district ki wena masida akone result phangse 338 ngakta phange kamjong area ki se 937 sample collection tore aduda result phangse 230 ngakta phange aduna atopa mayam se ujik 14 days were and khundulin chanagre adu moji negative ra positive ra khamda na chat ki su yam yaw sample collection tabunam dabdi aduna mashi sumaina tawradi akoi community spread tawa hisi soidana thorakadra ai ki bisi lere adu digi hojikti matham damu hafta ni hun suradi mashi COVID-19 Manipur ada kermaina behave tabudra hai dukhangde mashi hena mishi yamsaladi positive rate henkalak puji suma hengatun leli mashi da community level yuwena tawradi agoi Chinei agoi kiningai among khanbadi kino imphal la leiba facility mayam se agoi chini ki treatment tawningai tamakta ukhul kamjong ki mishing tamakta treat tawningai hospital le moidra ki bisi oisu oi tawa mashi weradi agoi se kadai treatment tawni ai ki digi mashi covid care center ase kamjong amasu ukhul da phangdam thamdam diyane hoy musu wai thokke hai musu kalam baya government ne tawge sarkar ne tawge hardi war footing da crash course speed da machine requirement maya infrastructure maya da thok thangjal laga hek sem kat pa ha do madu to biya da ba mo hoye imphal da liba doctor mayam se agoi chingda leiba primary health center da leiba doctor kya lei imphal da valley da kya da lei haiba mashi panam kan da yengma kan da agoi chingi sidi lam na chawboga aduga doctor number of doctors medical officers sinisu pitboga mashi cover downinga population mayam bu yengshninga si yamna award point lege Impal di Ramanda 1:4 or 1:400. Dr. Amana Panam si 400 population kumada pane. Akoi ukhul the 2,700. Kamjong na 1:4,000 ashi kumada pane dunne. Mashi de yam skewed weba. Ashuman rural area the facility, town city the facility mayam lebisi. Adu mathakda amuka PSC sing the medical officers labor kunno ure aduna masidi sarkar paibu singna department concern aduna masi sikumba unprecedented unique waiba situation asdadi mayam se kanse harabdi mayam se emo mayam se tarka waiba aduda khalaga deploy tawbiba haibisi tawdar baya duba Keno amani hamse haini.